तप तप्ना इंखꯠलंबा यानीना खंगदबा अदो माय मखुदसी खुतुम अनीसे मखुद अनिमक खुतुम अनीसे इंगमेबा इंबदुगा मासे अइना कदैनो सिबु अइदि अहानबनिना खंगदबा अदो खंगद ꯉꯁꯤ ꯑꯌꯨꯛꯇ ꯗꯤꯁꯆꯥꯔꯖ ꯇꯧꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯗꯤꯁꯆꯥꯔꯖ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯕꯥꯇꯣꯟꯗꯣ ꯑꯔꯨꯝꯗꯣ ꯍꯟꯊꯗꯕꯒꯤ ꯑꯗꯣ ꯈꯪꯗꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯍꯟꯗꯛꯁꯦ ꯃꯊꯛꯇ ꯑꯃꯨꯛ ꯉꯔꯥꯡꯒꯤ ꯑꯦꯃꯥꯔꯖꯦꯟꯁꯤ ꯋꯥꯔꯗꯇꯒꯤ ꯑꯃꯨꯛ ꯁꯤꯐ ꯇꯧꯔꯒ ꯃꯊꯛꯀꯤ ꯋꯥꯔꯗ ꯑꯃꯨꯛ ꯂꯥꯛꯑꯦꯕꯀꯣ ꯁꯤꯗꯁꯨ ꯃꯤ ꯃꯌꯥꯝ ꯂꯩꯌꯦ ꯃꯤꯅ ꯑꯉꯥꯡ ꯃꯌꯥꯝꯅꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯊꯛꯀꯤ ꯋꯥꯔꯗꯇ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯤꯐ ꯇꯧꯔꯒ ꯑꯗꯨꯝ ꯕꯥꯇꯣꯟꯁꯦ ꯉꯔꯥꯡꯗꯤ ꯏꯟꯖꯦꯛꯁꯟꯅ ꯇꯧꯔꯒ ꯁꯤꯔꯤꯟꯁꯅ ꯇꯧꯔꯒ ꯍꯤꯗꯥꯛꯇꯣ ꯊꯥꯏꯌꯦꯕ ꯊꯥꯅ ꯇꯧꯋꯦ ꯑꯗꯣ ꯈꯪꯗꯦ ꯍꯤꯗꯥꯛ ꯄꯨꯝꯅꯃꯛ ꯊꯥꯔꯁꯨ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯍꯟꯖꯤꯛ ꯈꯛꯇꯪ ꯍꯟꯊꯔꯦ ꯍꯟꯖꯤꯛ ꯃꯆꯤꯟꯅ ꯍꯤꯗꯥꯛ ꯊꯛꯄꯗꯣ ꯉꯁꯤ ꯊꯛꯑꯣꯏꯅ ꯄꯤꯔꯛꯑꯦ ꯑꯗꯣ ꯊꯛꯇ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯁꯤꯔꯤꯟꯁꯇ ꯇꯧꯔꯒ ꯃꯥꯒꯤꯁꯦ ꯃꯥꯏ ꯃꯈꯨꯠꯁꯤꯒ ꯀꯥꯞꯁꯜꯂꯝꯃꯦꯕꯀோ ꯑꯗꯣ ꯀꯥꯞꯁꯜꯂꯦ ꯑꯗꯣ ꯇꯨꯝꯃꯤ ꯍꯧꯖꯤꯛ ꯈꯔ ꯍꯟꯊꯔꯛꯄ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯇꯨꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯁꯥꯁꯦ ꯇꯩꯊꯣꯛꯑꯒ ꯂꯩꯅꯦꯕꯀꯣ ꯃꯁꯥꯁꯦ ꯑꯗꯨꯝ ꯇꯩꯊꯣꯛꯇꯅ ꯆꯣꯠꯇꯅ ꯂꯩꯔꯕꯅꯤ बुखार उतरा हो जाएगा टाइम लग जाएगा लेकिन इसको तो बहुत करने नहीं तो वो पट्टी रख के तो घंटे भर का काम होता है इसको वहाँ खड़ी करो लगातार नीचे वाले गिरते खराब है हेलो अरे सुनो मेरी बात सुनो पहले हेलो मैं कह रहा हूँ वो है ना उस स्वाति वाला जो नंबर है वो 778 इसको लास्ट में उस पर ज़रा एक रिचार्ज कर देना बिल्कुल अभी 2-3 मिनट से पहले कर देना मुझे बात करनी है देख लेना अब तो 300 रुपये से क्या कम का हो रहा है मेरे हिसाब से अरे मुझे बात करनी थी 1:30 बजे से पहले क्योंकि मैं यहाँ मिलने आया हूँ ना बात करानी है और उसमें वो है ही नहीं पैसे नहीं है हाँ इसलिए कह रहा हूँ 1:30 बजे निकल जाऊँगा मैं 2-4 मिनट बात भी करनी है कितना टाइम हो गया 17 हो गया 777 है
जियो 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 क्या कर रहे हो ꯉꯁꯤ ꯍꯟꯒꯗꯕꯗꯣ ꯍꯟꯕ ꯌꯥꯗꯗꯅ ꯍꯟꯗ꯭ꯔꯦ ꯍꯟꯗꯕꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏꯒꯤ ꯍꯣꯁꯇꯦꯜꯁꯦ ꯃꯤ ꯑꯇꯣꯞꯄ ꯂꯩꯕ ꯑꯦꯂꯥꯎ ꯇꯧꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯅꯍꯥꯟꯉꯩ ꯍꯥꯏꯗꯤ ꯃꯄꯥꯈꯩꯒ ꯂꯩꯃꯤꯟꯅꯕꯗꯣ ꯉꯁꯤꯗꯤ ꯃꯄꯥꯁꯨ ꯔꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯉꯔꯥꯡꯗꯤ ꯃꯈꯥꯗ ꯎꯆꯤꯟꯅꯥꯆꯤꯟꯅ ꯂꯩꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯐꯥꯎꯕ ꯂꯩꯔꯛꯄꯁꯦ ꯌꯥꯝ ꯋꯥꯅ ꯂꯩꯔꯛꯄꯅꯦꯕꯀꯣ ꯌꯥꯝ ꯋꯥꯅ ꯍꯥꯏꯗꯤ ꯂꯥꯎꯅꯗꯦ ꯇꯛꯈꯥꯛꯑꯒ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯅ ꯈꯣꯠꯇꯅ ꯑꯗꯩ ꯑꯉꯥꯡꯁꯤꯅ ꯃꯥꯒꯤ ꯂꯥꯏꯍꯧꯁꯦ ꯀꯪꯉꯛꯄ ꯃꯇꯝꯗ ꯑꯔꯨꯝꯁꯦ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩ ꯏꯇꯣꯝꯇꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯊꯦꯡꯅꯗꯕ ꯃꯤꯅꯗꯤ ꯑꯦꯔꯥ ꯑꯔꯨꯝ ꯍꯧꯕꯕꯨ ꯍꯥꯏꯅ ꯌꯥꯝ लाइना खनबनेबको अदो असिगी अरुम खौसे थेंनबा मिनदी अदुम खंगबनेबको अदुना हाइदि इतोमतन होनबा ngमदेबा माना मकोकु सागलकनी फीवर से हाइदि कन्ना अमुक स्पीड एकदम हाई स्पीड दा होकनेबको अदुगा मकोक लवाई सागलकनी मराइबा सागलकनी अदु सारे हाइना तैथोई सरतुगा सिगी मकुचेको सिगी खुचा खोंसा से इंथरनी अदुगी अखोइदी अतोप जातिदी इंगी दो फई दो इंजनो अदुगई हमसादो अरुमदो फंदोरकदोनी हाइने अखोइदी हाइनाद्राने खुद खोंग से इंहनबे यादे अदु इंगदी मीसे सीरियस ओइरे हाइबने खंगे असिगी मरमदा मयामना कमाइन तौनी अदो खंगो लेदी हाइरो अखोइदी दुमाइना हाइबनिना अमुखोसु मचा तोनजे आइदी मागी सिगी कुतुमजे सिखता इंगबा मतंदा अमुमसु पाखथिएबको हाइदी अतै मसाङैदि अइना फरे नोंगालमदाइनी इंथाबा मतंदि किसु तौरोयना खन्ना लैबको अदो खन्ना लैबसिगा माइ मसासे मादि तप तपना इंखतलंबा यानिना खंगदबा अदो माइ मखुतसिगी कुतुमनिसे मखुत अनिमकी कुतुमनिसे इंगमेबा इंगबदुगा मासे अइना कमकदैना सिबु ना आइदि अहानबनिना खंगदबको अदो खंगदना अइना उंगिङै सरतुगने मासे पाखतखिएबको अदुगी अदुदुना हाइदि जाम थिना किजे हाइतारे कनो तौबसे इंगिद्रा हाइनाको अदुना इतोमतना होनाबसे ngमदेबा अदु तबु ngमदबगी दमक्तसु हाइदि सिगा लाइनि हाइतारे अदो हाइदि ईश्वर कृपादगी सिगा लाकपदगिदि दिल्लीदा लाकपदगिदि मासे सुमाइना पाखतपा फाउदि पाखत्रिबको अदो ngasisu पाखतना बाइने जाम कन्ना होनानको अदो नहाङैगिनबु पाखत्रगसु हाइदि अइना सुजामना होनादेबने
ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯊꯥꯔꯒ ꯑꯗꯩꯗꯤ ꯃꯥꯒꯤ ꯑꯃꯈꯛ ꯄꯥꯈꯠꯄꯗ ꯄꯤꯖꯅꯕ ꯒꯨꯂꯤꯗꯨꯁꯨ ꯑꯩ ꯊꯥꯗꯦꯕ. ꯍꯥꯏꯗꯤ ꯍꯤꯗꯥꯛꯅꯤꯅ ꯑꯉꯥꯡꯗꯣ ꯌꯥꯝ ꯆꯥꯔꯗꯤ ꯐꯠꯇꯦ ꯍꯥꯏꯅꯅꯦ ꯑꯗꯨꯝ ꯊꯥꯗ꯭ꯔꯁꯨ ꯌꯥꯅꯕ ꯍꯣꯠꯅꯩ, ꯊꯥꯗꯦꯕ. ꯑꯗꯣ ꯉꯁꯤ ꯉꯔꯥꯡꯒꯤꯁꯤꯗꯤ ꯑꯃ ꯊꯥꯒꯗꯕ ꯃꯐꯝꯗꯨ 1.5 ꯊꯥꯔꯤꯅꯦꯕꯀꯣ. ꯑꯗꯨ ꯐꯥꯎꯕꯗ ꯑꯉꯥꯡꯁꯤꯅ ꯍꯥꯏꯗꯤ ꯑꯦꯛꯁꯟ ꯂꯧꯗꯦꯕ. ꯑꯗꯩꯗꯤ ꯄꯦꯔꯥꯁꯤꯇꯥꯃꯣꯜꯁꯦ ꯀꯦꯜꯄꯣꯜ ꯊꯥꯔꯦ, ꯐꯠꯇ꯭ꯔꯦ. ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯗꯣꯛꯇꯔꯗꯨꯅ ꯑꯃꯨꯛ ꯄꯦꯔꯥꯁꯤꯇꯥꯃꯣꯜꯒꯤ ꯀꯩꯅꯣ ꯑꯃ ꯄꯤꯔꯛꯑꯦ, ꯀꯦꯜꯄꯣꯜ ꯅꯠꯇꯕ ꯑꯃ, ꯑꯗꯨꯃꯨꯛ ꯊꯥꯔꯦ. ꯑꯗꯨꯁꯨ ꯈꯇꯪ ꯏꯪꯊꯔꯝꯃꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ. ꯑꯗꯩ ꯑꯃꯨꯛ ꯏꯟꯖꯦꯛꯁꯟ ꯃꯅꯝ ꯊꯥꯔꯦ. ꯑꯗꯩꯗꯤ ꯑꯃꯨꯛ ꯐ꯭ꯔꯤꯖꯤꯌꯥꯝ 5ꯁꯦ ꯉꯁꯤ ꯑꯌꯨꯛꯇꯁꯨ ꯊꯥꯕꯅꯦꯕꯀꯣ. ꯉꯁꯤ ꯑꯌꯨꯛꯇ ꯑꯃꯨꯛ ꯊꯥꯔꯦ. ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯨ ꯀꯥꯞꯄꯦ. ꯑꯗꯨ ꯃꯇꯝꯗ ꯃꯥꯁꯦ ꯍꯟꯊꯕꯁꯦ ꯀꯩꯅꯣ ꯇꯧꯗꯗꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯄꯨꯡ 9-10 ꯁ꯭ꯋꯥꯏꯁꯦ ꯑꯁꯤꯒꯩꯁꯤꯒ ꯁꯥꯊꯤꯅ ꯋꯥꯔꯨꯔꯦ. ꯍꯥꯏꯗꯤ ꯑꯩꯁꯦ ꯀꯞꯄꯨꯔꯦꯕꯀꯣ ꯗꯣꯛꯇꯔꯗꯨꯒ. ꯍꯥꯏꯗꯤ ꯗꯣꯛꯇꯔꯗꯨꯗ ꯑꯩꯅ ꯍꯥꯏ ꯑꯉꯥꯡꯁꯤꯗ ꯄꯥꯈꯠꯇꯣꯔꯦ, ꯌꯦꯡꯉꯨ. ꯗꯣꯛꯇꯔꯗꯨꯅ ꯑꯩꯅ ꯄꯤꯒꯗꯕ ꯍꯤꯗꯥꯛꯇꯤ ꯄꯤꯔꯦ, ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ, ꯑꯩꯉꯣꯟꯗ ꯑꯇꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯈꯪꯕ꯭ꯔꯥ. ꯑꯗꯣ ꯍꯥꯏꯔꯕꯅꯤꯅ ꯀꯩ ꯍꯥꯏꯗꯣꯏꯗꯣ ꯑꯩꯅ ꯈꯔ ꯑꯗꯨꯝ ꯏꯆꯥꯗꯣ ꯑꯗꯨꯝ ꯃꯤꯠ ꯃꯃꯥꯡꯗ ꯌꯦꯡꯅ ꯍꯦꯟꯖꯜꯂꯛꯑꯕꯅꯤꯅ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯦꯗꯅꯀꯣ. ꯑꯩꯅ ꯀꯞꯊꯣꯛꯎꯕꯗꯣ ꯃꯥ ꯍꯥꯏꯕ ꯁꯤꯒ ꯀꯩꯅꯣ ꯇꯧꯔꯅꯨ, ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯣ, ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝ ꯂꯩ, ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯞ ꯇꯧꯔꯣ, ꯃꯉꯣꯟꯗꯗꯤ ꯑꯁꯤꯇꯅꯤ ꯃꯥꯏ ꯀꯦꯄꯥꯁꯤꯇꯤ ꯀꯥꯏꯅ ꯍꯥꯏꯒꯠꯂꯛꯑꯦꯕꯀꯣ. ꯑꯗꯣ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯦ, ꯑꯩ ꯂꯥꯁ ꯃꯣꯃꯦꯟꯁꯤꯒ ꯑꯩ ꯀꯗꯥꯏ ꯆꯠꯂꯨ ꯍꯥꯏꯅꯣ, ꯅꯪ ꯉꯁꯥꯏꯗꯒꯤ ꯁꯤꯒ ꯂꯩꯔꯒ ꯑꯩ ꯂꯥꯁ ꯃꯣꯃꯦꯟꯁꯤꯒ ꯑꯩ ꯏꯆꯥꯁꯤ ꯄꯨꯔ ꯑꯩ ꯀꯥꯏ ꯆꯠꯇꯣꯏꯅೋ ꯅꯪ ꯍꯥꯏꯔꯣꯅ ꯍꯥꯏꯔꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯈꯣꯠꯅ ꯇꯧꯔꯒ ꯑꯗꯨꯒꯩ ꯑꯃꯨꯛ ꯏꯟꯖꯦꯛꯁꯟ ꯑꯃ ꯊꯥꯔꯒ ꯑꯗꯨꯒꯩ ꯍꯧꯖꯤꯛꯁꯦ ꯈꯇꯪ ꯀꯩꯅꯣ ꯇꯧꯔꯤꯅꯦ, ꯊꯥꯔꯛꯏꯅꯦꯕꯀꯣ. ꯑꯗꯩꯗꯤ ꯃꯥꯁꯦ ꯅꯨꯃꯤꯠ 5ꯅꯤꯁꯨ ꯁꯨꯔꯦ ꯃꯥꯅ ꯍꯥꯏꯗꯤ ꯑꯔꯨꯝ ꯈꯔ ꯍꯧꯗꯣꯏ ꯇꯧꯔꯛꯄꯁꯦ, ꯃꯊꯤ ꯐꯥꯏꯗꯕꯁꯦꯀꯣ. ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯁꯦ ꯄꯨꯡ 10ꯒꯤ ꯁ꯭ꯋꯥꯏꯗ ꯃꯈꯣꯡꯕꯨꯗꯤ ꯍꯥꯝꯗꯣꯛꯈ꯭ꯔꯦ ꯉꯁꯤꯁꯦ. ꯃꯈꯣꯡꯕꯨꯗꯤ ꯃꯥ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯇꯧꯔ ꯍꯥꯝꯗꯣꯛꯈ꯭ꯔꯦꯕꯀꯣ. ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛꯁꯤꯗ ꯇꯨꯝꯃꯤ. ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯁꯦ. ꯑꯗꯣ ꯑꯩꯅ ꯃꯣꯏꯗ ꯌꯦꯡꯕꯗꯗꯤ ꯑꯗꯨꯝ ꯍꯨꯃꯥꯡ ꯂꯥꯛꯏꯅꯦ. ꯑꯩ ꯇꯧꯕꯕꯨꯗꯤ 9-10 ꯃꯀꯣꯛ ꯂꯨꯗ꯭ꯔꯦꯅꯀꯣ. ꯑꯩ ꯌꯨꯝꯗꯁꯨ ꯅꯨꯃꯤꯠ 2ꯅꯤꯃꯨꯛ ꯁꯨꯔꯦ, ꯑꯗꯨꯒ 4ꯅꯤꯃꯨꯛ ꯑꯗꯨꯃꯥꯏꯅ 5ꯅꯤꯃꯨꯛ ꯍꯥꯏꯔꯦꯕ. ꯑꯗꯣ ꯃꯀꯣꯛꯁꯦ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯃꯁꯥ ꯉꯝꯗ ꯈꯣꯠꯇꯅ ꯃꯀꯣꯛ ꯂꯨꯗꯅ ꯂꯩꯕꯁꯦ ꯑꯁꯤꯒꯤꯁꯦ ꯊꯣꯛꯏꯅ ꯍꯥꯏꯕꯀꯣ. ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯔꯤꯛ ꯇꯧꯋꯤ ꯍꯥꯏꯕ. ꯑꯩꯈꯣꯏꯅꯗꯤ ꯁꯤꯁꯦ ꯊꯣꯛꯄꯒ ꯑꯃꯗꯨꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅ. ꯑꯗꯣ ꯗꯣꯛꯇꯔ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯅꯦꯕꯀꯣ. ꯗꯣꯛꯇꯔꯗꯣ ꯑꯂꯤꯕ ꯗꯣꯛꯇꯔꯅꯦꯕ. ꯑꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯄꯧ ꯂꯩꯔꯗꯤꯅꯦ, ꯗꯦꯟꯗ꯭ꯔꯞ ꯂꯩꯔꯗꯤ ꯑꯁꯨꯃꯥꯏꯅ ꯃꯔꯤꯛꯁꯦ ꯊꯣꯛꯏ ꯍꯥꯏꯅ ꯑꯗꯨꯝ ꯃꯀꯣꯛꯇꯣ ꯂꯨꯔꯒ ꯐꯈꯤꯅꯦꯅ. ꯑꯗꯨꯅꯤ. ꯑꯗꯣ ꯃꯥ ꯀꯦꯟꯗꯨꯂꯥꯁꯦ ꯅꯥꯏꯌꯦꯅ ꯌꯥꯝꯅ ꯀꯞꯄꯝꯃꯦ. ꯑꯗꯣ ꯃꯄꯥꯗ ꯀꯦꯟꯗꯨꯂꯥꯁꯦ ꯄꯥꯟꯕ ꯃꯤꯗꯣ ꯃꯥꯏꯕ ꯃꯤꯅ ꯄꯥꯜꯂꯤꯅꯦ ꯍꯥꯏ. ꯑꯗꯣ ꯕꯦꯠ ꯄꯥꯏꯔꯒ ꯐꯨꯔꯨꯆꯣ ꯍꯥꯏ. ꯑꯗꯣ ꯍꯥꯏꯔꯝꯃꯦ. ꯑꯗꯣꯅꯤ ꯃꯌꯥꯝ ꯃꯄꯥꯗꯨꯁꯨ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯦ. ꯃꯄꯥꯗꯨꯁꯨ ꯇꯥꯟꯊꯣꯛꯑꯒ ꯃꯄꯥꯟꯗ ꯇꯨꯝꯃꯣ ꯍꯥꯏꯅ. ꯑꯗꯣ ꯏꯃꯥ ꯏꯆꯥꯇ ꯉꯥꯏꯔꯦ. ꯏꯃꯥ ꯏꯆꯥꯗꯤ ꯑꯩꯗꯤ ꯅꯍꯥꯟ ꯇꯨꯝꯗꯕ. ꯑꯗꯣ ꯉꯁꯤꯁꯨ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯇꯨꯝꯕꯁꯦ ꯀꯤꯖꯔꯦꯕꯀꯣ. ꯈꯪꯗꯦꯗ ꯀꯦꯁꯁꯦ ꯃꯌꯥꯝ ꯐꯪꯅꯔꯕꯅꯤꯅ ꯅꯍꯥꯟꯃꯨꯛꯁꯨ ꯈꯔ ꯍꯟꯊꯔꯦꯅ ꯇꯨꯝꯃꯨꯔꯀꯥꯟꯗ ꯄꯨꯡ 1:30ꯗ ꯄꯥꯈꯠꯇꯅꯀꯣ. ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯗ ꯇꯜꯂꯦꯗ ꯄꯨꯟꯁꯤꯁꯦ. ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯣꯏꯒꯗꯕ, ꯍꯔꯥꯎꯒꯗꯕ, ꯐꯤ ꯑꯍꯟꯕ ꯂꯩꯒꯗꯕ ꯄꯩꯁా ꯃꯌꯥꯝ ꯍꯣꯁꯄꯤꯇꯥꯜꯗ ꯄꯤ ꯂꯩꯔꯕ ꯈꯜꯂꯤ. ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯀꯣ. ꯑꯗꯨꯝ ꯑꯔꯨꯝ ꯍꯧꯔꯦ. ꯍꯥꯏꯗꯤ ꯌꯨꯝꯗ 2-3 ꯂꯩꯔꯒ ꯇꯞꯅ ꯏꯪꯅ ꯂꯣꯏꯁꯤꯟꯒꯗꯕ ꯑꯔꯨꯝꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯍꯦꯛꯇ ꯆꯠꯄ ꯃꯊꯧ ꯇꯥꯏꯕꯀꯣ. ꯅꯍꯥꯟꯗꯩꯁꯨ ꯈꯥꯡꯕꯁꯦ ꯍꯤꯗꯥꯛ ꯊꯥꯔꯦ, ꯑꯗꯩꯗꯤ ꯑꯃ ꯐꯤꯖꯤꯌꯥꯝꯁꯨ ꯊꯥꯔꯦ. ꯊꯥꯅ ꯃꯥꯁꯦ ꯑꯗꯨꯝ ꯈꯪꯕꯁꯦ ꯍꯦꯟꯖꯜꯂꯛꯑꯒꯅꯦꯕꯀꯣ ꯄꯥꯈꯠꯇꯣꯏꯁꯦ. ꯑꯗꯣ ꯄꯥꯈꯠꯄꯗꯨꯗꯤ ꯈꯪꯅꯗꯤ ꯄꯥꯈꯠꯍꯟꯅꯤꯡꯗꯦꯗꯅꯀꯣ. ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯁꯟꯗꯥꯗꯨꯒ ꯍꯧꯒꯠꯂꯒ ꯂꯥꯛꯄꯅꯦꯕꯀꯣ. ꯑꯗꯨꯅꯤꯗ ꯃꯌꯥꯝꯗꯣ ꯏꯁꯣꯔ ꯀ꯭ꯔꯤꯄꯥꯗꯒꯤ ꯐꯕ ꯑꯣꯏꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ. ꯀꯩꯅꯣ ꯇꯧꯅꯤꯕꯀꯣ. ꯍꯌꯦꯡꯁꯦ ꯂꯥꯏ ꯇꯤꯟ ꯂꯥꯞꯄ ꯑꯣꯏꯁꯅꯨ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯕꯀꯣ, ꯌꯨꯝꯗ ꯍꯟꯕ. ꯑꯗꯣ ꯑꯉꯥꯡ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯀꯔꯤꯝ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯌꯥꯗꯦꯕ. ꯀꯩꯁꯨꯝ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯌꯥꯗꯦ. ꯑꯩ ꯆꯠꯀꯅꯤ, ꯆꯠꯂꯣꯏ, ꯑꯗꯨ ꯇꯧꯅꯤ, ꯇꯧꯗꯦ, ꯈꯪꯗꯦ. ꯑꯩꯒꯤ ꯃꯆꯤꯟꯁꯤꯅꯕꯨ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯃꯗꯨꯒꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟꯗꯣ ꯁꯛꯁꯦꯁ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦ. ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯥꯏꯕ ꯇꯜꯂꯤꯀꯣ. ꯑꯗꯨꯝ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯗꯤ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯁꯅꯨ. ꯑꯗꯨꯅꯤ ꯃꯌꯥꯝ